ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯋꯥ ꯂꯩꯕꯥꯛꯇ ꯂꯨꯍꯣꯡꯈ꯭ꯔꯕꯤ ꯃꯖꯥꯏꯕꯦꯝꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯝ꯫ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯀꯥ ꯃꯥꯄꯜꯅ ꯄꯔꯤꯡꯕ ꯑꯔꯤꯡꯕ ꯌꯨꯝ ꯑꯗꯨꯗ ꯑꯌꯨꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯔꯤ ꯃꯤꯅ ꯇꯤꯟꯕ, ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯃꯖꯥꯏꯕꯦꯝꯃ ꯇꯣꯏꯅꯨꯂꯩꯃꯒꯤ ꯃꯔꯜ ꯂꯨꯍꯣꯡꯕ꯫ ꯑꯋꯥ ꯂꯩꯕꯥꯛꯇꯅꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯤ꯫ ꯇꯣꯏꯅꯨꯂꯩꯃ ꯅꯤꯡꯊꯤꯅ ꯂꯥꯏꯖ ꯁꯥꯗꯦꯡꯂꯒ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯁꯛꯌꯦꯡ ꯃꯤꯡꯁꯦꯟ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯊꯩ꯫ ꯅꯨꯖꯥꯒꯤ ꯐꯖꯔꯕ ꯆꯤꯡꯂꯧ ꯑꯗꯨꯕꯨ ꯆꯦꯞꯊ ꯌꯦꯡꯖꯗꯨꯅ ꯑꯔꯩꯕ ꯈꯔꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯃꯆꯨ ꯇꯥꯅ ꯇꯩꯁꯤꯜꯂꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯈꯣꯏ ꯆꯔꯣꯡ ꯍꯛꯄ ꯃꯌꯦꯛ ꯅꯥꯏꯕ ꯂꯩ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯆꯤꯜꯂꯤ, ꯐꯨꯔꯤꯠ ꯀꯣꯇꯛ ꯇꯧꯕ ꯑꯃ ꯂꯤꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯀꯥꯕꯨꯗꯒꯤ ꯃꯊꯪ ꯂꯦꯟꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯂꯛꯄ ꯆꯔꯩ ꯐꯤ ꯑꯃꯗꯤ ꯂꯤꯛꯐꯥꯡꯒ ꯅꯌꯟꯒ ꯑꯅꯤꯁꯨ ꯁꯤꯖꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯕꯨ ꯄꯣꯛꯄꯤ ꯁꯤꯖꯂꯩꯃꯅ ꯍꯥꯏꯔꯛꯏ, "ꯇꯣꯏꯅꯨ, ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯔꯥꯡꯐꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯔꯕꯗꯤ ꯊꯨꯅ ꯊꯣꯛꯂꯛꯎꯀꯣ." ꯇꯣꯏꯅꯨꯂꯩꯃ ꯐꯖꯕꯗ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯤ꯫ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕ ꯁꯛꯐꯝ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯀꯦ ꯑꯃꯧꯅ ꯊꯜꯂꯕ ꯁꯛꯐꯝ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯁꯨ ꯈꯦꯠꯅꯈ꯭ꯔꯤ꯫ ꯐꯖꯕꯁꯨ ꯉꯁꯤꯅ ꯍꯦꯟꯈ꯭ꯔꯤ꯫ ꯅꯤꯡꯉꯣꯜ ꯊꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕꯤ ꯑꯗꯨ ꯇꯞꯊꯔꯒ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯃꯖꯥꯏꯕꯦꯝꯃꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯂꯥꯏ ꯃꯆꯥꯕꯨ ꯃꯥꯜꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯀꯦꯕꯅꯁꯨ ꯄꯛꯆꯔꯤꯕ ꯁꯛꯋꯣꯡꯅꯤ ꯁꯗꯥꯅꯤ꯫ ꯂꯥꯏꯃ ꯐꯖꯩ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯣꯔꯦꯟ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯅꯀꯨ ꯅꯅꯦꯝꯅ ꯎꯕꯗ ꯑꯣꯟꯊꯣꯛꯅꯕꯨ ꯍꯔꯥꯎꯖꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤ ꯑꯁꯥꯟꯕꯤ, ꯏꯆꯦ, ꯐꯥꯟꯈꯣꯡꯁꯤꯗ ꯑꯃꯨꯛꯇ ꯐꯝꯊꯈꯣ꯫ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕꯁꯨ ꯁꯥꯏ, ꯑꯗꯨꯕꯨꯅꯦ ꯑꯁꯥꯟꯕꯤ, ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯎꯪꯒꯣꯏꯅꯨꯡ ꯑꯁꯤ ꯉꯁꯤꯗꯤ ꯇꯌꯥꯡꯇ ꯁꯣꯏꯔꯤ꯫ ꯑꯃꯨꯛꯁꯨ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯨꯡꯁꯤꯔꯛꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯥꯃꯨ ꯃꯒꯥꯏꯗ ꯋꯥꯏꯊꯨꯡꯂꯨꯔꯒꯅꯤ ꯈꯟ ꯍꯔꯥꯎꯏ꯫ ꯈꯪꯗꯦ ꯀꯔꯤ ꯃꯇꯧ ꯀꯧꯕꯅꯣ ꯁꯤꯕꯣ?" "ꯍꯣ, ꯍꯧꯅꯁꯥꯅꯤ ꯍꯧꯅꯁꯥ꯫ ꯑꯗꯨꯕꯨ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯃꯖꯥꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯅ ꯑꯗꯨꯛ ꯅꯨꯡꯍꯤꯛꯅꯔꯤꯕꯕꯣ? ꯅꯠꯇꯦ, ꯅꯤꯡꯊꯦꯝ ꯈꯣꯏ, ꯁꯤꯖꯩꯃꯥ ꯈꯣꯏꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯂꯤꯕ ꯀꯌꯥꯁꯤꯗ ꯄꯦꯟꯗꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯏꯆꯦ, ꯅꯪꯅ ꯑꯋꯥꯠꯄ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯩ ꯏꯃꯥꯁꯤꯗ ꯍꯪꯒꯠꯂꯨꯒꯦ꯫ ꯃꯖꯥꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯅ ꯏꯋꯥꯠ ꯋꯥꯠꯅ ꯆꯠꯈꯤꯕꯗꯣ ꯅꯅꯥꯏꯗꯤ ꯌꯦꯡꯕ ꯉꯝꯖꯔꯣꯏ." "ꯆꯠꯂꯣꯗ ꯑꯉꯥꯎꯕꯤ, ꯀꯅꯥꯅ ꯑꯋꯨꯟꯄꯣꯠ ꯂꯝ ꯋꯥꯠꯂꯦ ꯍꯥꯏꯈ꯭ꯔꯕꯒꯦ? ꯅꯤꯡꯉꯣꯜ ꯑꯩꯅ ꯅꯨꯡꯍꯤꯛꯄꯗꯤ ꯑꯗꯨꯒꯤꯁꯨ ꯅꯠꯇꯅ ꯄꯥꯕꯨꯡ ꯈꯣꯏ, ꯏꯃꯥ ꯈꯣꯏꯅ ꯃꯆꯥꯒꯤꯗꯃꯛ ꯇꯝꯕꯤꯔꯤꯕ ꯈꯔꯁꯤꯅ ꯄꯦꯟꯖꯔꯦ ꯑꯩꯒꯤꯗꯤ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯏꯊꯣꯡꯗ ꯆꯤꯟꯇꯥꯒꯤ ꯁꯛ ꯎꯠꯂꯤꯕ? ꯃꯔꯝꯗꯤ ꯁꯨꯛꯍꯥꯏ ꯍꯦꯛ ꯍꯥꯏꯗꯦ꯫ ꯏꯆꯦ, ꯍꯥꯏꯔꯣꯕ, ꯇꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ." "ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ, ꯉꯁꯤꯗꯒꯤ ꯆꯍꯤ 2 ꯃꯃꯥꯡꯗ ꯏꯔꯝꯂꯝ ꯀꯌꯥꯁꯤꯗ ꯑꯋꯥ ꯂꯩꯕꯥꯛꯂꯣꯝꯗꯒꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯤꯌꯥꯝ ꯄꯨꯂꯞ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯂꯥꯛꯈꯤꯗꯅ ꯀꯣꯡꯕ ꯂꯝ ꯌꯦꯡꯕꯅꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯈꯤ꯫ ꯑꯗꯨꯕꯨꯅꯤ ꯑꯁꯥꯟꯕꯤ, ꯃꯇꯝ ꯑꯗꯨꯗ ꯇꯣꯏꯅꯨ ꯑꯣꯏꯅ ꯂꯥꯏꯖꯩꯁꯤꯡ ꯅꯞꯂꯤꯉꯩ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇ ꯁꯥꯊꯧꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯇꯝꯕ ꯄꯥꯈꯪ ꯑꯃꯈꯛ ꯁꯛꯊꯦꯡꯅꯈꯤꯌꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯦ ꯄꯥꯃꯨ ꯃꯥꯕꯨ ꯑꯍꯥꯟꯕ ꯁꯛꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯉꯣꯜꯒꯤ ꯊꯃꯣꯏ ꯂꯀꯥꯗ ꯁꯛꯈꯪꯗ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯤ ꯇꯥꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯀꯥꯟ ꯑꯗꯨꯗ ꯑꯥꯔꯇꯤ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯏꯁꯪꯅ ꯆꯪꯗꯨꯅ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯃꯄꯨ ꯃꯍꯥꯛꯄꯨ ꯅꯤꯡꯖꯈꯤ꯫ ꯄꯥꯈꯪ ꯃꯍꯥꯛꯄꯨ ꯑꯩꯇꯒꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯈꯤ꯫ ꯇꯥꯟꯖꯥꯅ ꯆꯥꯔꯤꯕꯁꯨ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒ ꯆꯤꯛꯅ ꯋꯥ ꯇꯥꯟꯅꯈꯤ꯫ ꯃꯆꯥ ꯃꯃꯣꯃꯩꯕꯨ ꯑꯋꯥ ꯅꯤꯡꯊꯧꯒꯤ ꯃꯄꯥꯔꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯍꯜ ꯂꯥꯏꯀꯣꯛ ꯑꯣꯏꯔꯤꯕ ꯀꯣꯏꯔꯦꯝꯕꯗ ꯃꯔꯜ ꯂꯨꯍꯣꯡꯗꯨꯅ ꯐꯖꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ꯫ ꯑꯗꯨ ꯀꯧꯕ ꯅꯣꯡꯗꯒꯤ ꯅꯤꯡꯉꯣꯜ ꯑꯩꯗꯤ ꯄꯥꯈꯪ ꯃꯉꯣꯟꯗ ꯂꯨꯞꯆꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯈꯨꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯆꯥꯟꯕꯤꯔꯗꯨꯅ ꯊꯃꯣꯏꯅ ꯈꯟꯖꯈꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯋꯥꯏꯊꯨꯡꯅꯒꯗꯧꯔꯦ꯫ ꯃꯁꯤꯒꯤ ꯈꯜꯂꯒ ꯑꯃꯨꯛꯁꯨ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯑꯁꯦ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯖꯩꯌꯦ꯫ "ꯑꯣ, ꯑꯩꯗꯤ
wari wakhongdi karisu khangludeda. Adubu Mazaibemana ningthau amada yumlep sara tambadi lebak yamna phaba mani haidani khanjai. Phare leima mapalda nangbu ngaidun lehuri. Mazaibemana kundu lengbudo aina nakanda phamdoini. Asi hairaga makhoi ani adu mapalda tholai. Anga mathaugi ningthaugi amata poksabi masanupi luhongbani. Konung adu mina phingau phobgum tillari. Mayam aduna toinu leimabu yengduna masiladuda Mazaibemasi phase hainakri. Toinu leima mandaw aduda thariba kaunagi phak phiyengabuna kupsimaduda makhut aduna lebak ahum lakatlaga mayai sapsana phamthakri. Mahaki nak yet oidana asanbiga nupi amaga phamhalli. Mamangdana pitraigi mayek hakpa senga kutlap tawba madana singil kundoreina pungongongna pikchona haptuna leiri. Donala tona duda yauriba isinga siengmadu khasik makut khusani duna tata thengli. Aduga laton thakta leiriba kabo yetumadu makuna paikhatli. Kundo lengba adu tangkai sansilakli. Tanja duda toinu leima adu makhol adu thokna ayo saina laurai. Ima! Manakta phamlibi asanbina thuna hairai. Kaidorgi Mazaibema adu khakna laubadi. Asanbi nangbu tu kabo yetu masina lekhoktadi thilauda mapa ase choijingiduna ikut asde oina thinjiluri. Samu i ase khajik thokle yenguni tu is sidi i thokledana. Asi hairaga mokhwangni yeblakpa phijet ahanbadu lokthokduna Mazaibemagi khudomida thokliba idu napthoi. Ka hina thokpa idi natte phijet aduna khajik thengbada adumak iedu khakre. Adubu matang asida ngasi Mazaibemana kundo lengmasida kabo yetumna akota thingjinduna samu i thokliba sina karibu hairiba afababu oiribra phatabu oiribra matung tarpu punsida oirakadabi phibam amabu ngasigi numit asida mangjaunana pauktak pihori. Hausidi kundo lengbadu loikre toinu leimasu haugatuna ningol ka du sangduna mapi marol adu hongdokli. Sana sangai adu minutin maleptri. Leima kol aduda chaklu ama hauduna mayam punna tara chinda minari. Toinu leima chak adu saba yadre. Chakhom ani huklaga adumak tokle. Mabuk adusu thangkat pagum tauri karisu chaning thakning phaudri. Ningol ka tudani toinu leima phamjau tu te phamli. Mahaki mama sija leima su phamli. Makhagi phida tudana manaya sanbi su phamli. Sija leimana masanupi bu yengduna hai. Imagi bema charihan si napukning adu phathau. Karigi isana aduk nungaitana. Panthau sangai ase thadok lamna ka sakhidori bano. Ima khoi papa khoi nangi nakta toina lakani. Ima nakhoi pumnamak thadoklam aidi sakhrani ko. Sidagi mafam ase ipam lamdam oihurani ko. Nasagi thamoy ase pungamdre. Toinu leima kapi asana kaplibadu ubada mamana themjinbi. Si kaplagano ngayak lairabadi luhongbagi matam yausilaklagani. Sese inthina leiro. Masana nungaitana leibadu uraga sija leimasu hena nungaitre adubu adumna leibadi chumloi khan masagi pukning adubu onaba haiduna sija leimana asanbibu yeng phagi tawrai. Asanbi nangisu horen Shriyutka khongdoi minarakpa bor mamanaba ma yenghauro maduda nayamku panthoklaga awa leibakta isa toinu leimaga punhek leirunaba. Mamasi wafam asida asanbida nokthorai aduga hairai. Imasi nupa amamu phadrasu aigidi Mazaibemagi matung adum inkhradawni. Pisak piklingai matamdagi tona tinaduna laklaba Mazaibemani. Mahakna awada chaikhraga aina mafam asida ithantaga lehauba ngamjaroi. Aisu
ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯖꯈꯤꯒꯦ꯫ ꯋꯥꯐꯝ ꯑꯁꯦ ꯃꯖꯥꯏꯕꯦꯝꯃꯅꯁꯨ ꯌꯥꯕꯤꯔꯕꯅꯤ꯫ ꯁꯤꯖ ꯂꯩꯃꯅ ꯍꯣꯏꯗ ꯑꯗꯨꯅ ꯍꯦꯛ ꯐꯔꯦ, ꯅꯃꯥꯁꯤꯅꯁꯨ ꯌꯥꯔꯦ, ꯏꯆꯥꯒ ꯄꯨꯟꯅ ꯍꯦꯛ ꯂꯩꯃꯤꯟꯅꯔꯨꯔꯣ꯫ ꯅꯨꯃꯤꯠꯅ ꯈꯖꯤꯛ ꯅꯦꯝꯊꯈꯤꯕ ꯑꯗꯨꯋꯥꯏꯗꯒꯤ ꯂꯨꯍꯣꯡꯕ ꯍꯧꯔꯦ꯫ ꯃꯥꯟꯗꯣꯞꯇ ꯄꯨꯡ ꯏꯁꯩ ꯍꯧꯈ꯭ꯔꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯁꯨ ꯃꯥꯟꯗꯣꯞꯇ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯐꯝꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯋꯥ ꯂꯩꯕꯥꯛꯇꯒꯤ ꯉꯁꯤꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯂꯤ꯫ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯤ꯫ ꯑꯔꯥꯡꯐꯝꯅ ꯁꯤꯟꯗꯨꯅ ꯃꯥꯕꯨ ꯃꯐꯝ ꯆꯥꯅ ꯐꯝꯊꯍꯟꯈ꯭ꯔꯦ꯫ ꯌꯨꯝꯊꯛꯀꯤ ꯑꯍꯣꯕ ꯃꯈꯨꯟ ꯑꯗꯨꯗꯒꯤ ꯃꯅꯥꯏ ꯑꯁꯥꯟꯕꯤꯅ ꯆꯦꯞꯊꯔꯒ ꯕꯣꯔꯅ ꯐꯝꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯂꯨꯏ꯫ ꯃꯗꯨꯕꯨ ꯌꯦꯡꯂꯒ ꯊꯨꯅ ꯀꯩꯅꯥꯅ ꯀꯦꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯇꯣꯏꯅꯨ ꯂꯩꯃꯒꯤ ꯃꯅꯥꯀꯣꯡ ꯃꯄꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯕꯣꯔ ꯂꯥꯛꯍꯧꯔꯦ, ꯏꯕꯨꯡꯉꯣꯁꯦ ꯂꯦꯡꯉꯛꯍꯧꯔꯦ, ꯗ꯭ꯌꯨꯇꯤ ꯑꯣꯛꯄ ꯂꯥꯛꯍꯧꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯁꯤꯗꯣ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ, ꯃꯤ ꯋꯥꯡ ꯆꯥꯎꯔꯒ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯒꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯍꯧꯋꯤ ꯍꯥꯏꯋꯥꯅꯤ꯫ ꯈꯪꯗꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯥꯟꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯟꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯂꯤꯕ꯫ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯁꯛꯁꯤꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯃꯆꯥꯅꯨꯄꯤ ꯃꯁꯨ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯇꯣꯏꯅꯨ ꯂꯩꯃꯅ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯋꯥꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯥꯜꯗꯒꯤ ꯃꯖꯥꯏ ꯕꯦꯡꯒꯨꯜ ꯈꯣꯡꯂꯛꯏ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯇꯣꯏꯅꯨ ꯂꯩꯃ ꯑꯗꯨ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯡꯉꯣ ꯃꯍꯥꯛꯀ ꯁꯚꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯍꯨꯛꯅꯗꯨꯅ ꯃꯔꯥꯜ ꯂꯨꯍꯣꯡꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯍꯛꯆꯥꯡ ꯄꯣꯟꯈ꯭ꯔꯥꯡ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯔꯦ꯫ ꯑꯋꯥ ꯃꯆꯥꯅ ꯃꯖꯥꯏꯕꯦꯝꯃ ꯇꯣꯏꯅꯨ ꯂꯩꯃꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗꯧꯔꯦ꯫ ꯇꯣꯏꯅꯨ ꯂꯩꯃꯅ ꯃꯄꯟ ꯄꯟꯊꯧ ꯃꯃꯥ ꯁꯤꯖ, ꯂꯩꯃ, ꯅꯤꯡꯊꯦꯡ ꯅꯨꯕꯤꯁꯤꯡꯕꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯇꯣꯏꯅꯨ ꯂꯩꯃ ꯑꯗꯨ ꯗꯣꯂꯥꯏ ꯄꯥꯕ ꯃꯈꯣꯏ ꯇꯔꯥꯅ ꯊꯥꯡꯕ ꯗꯣꯂꯥꯏꯔꯦꯟ ꯃꯊꯛ ꯑꯗꯨꯗ ꯐꯝꯈ꯭ꯔꯦ꯫ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯇꯣꯏꯅꯨ ꯂꯩꯃ ꯑꯗꯨ ꯑꯋꯥ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯑꯋꯥ ꯂꯩꯕꯥꯛꯇꯅꯤ꯫ ꯂꯩꯃ ꯐꯝꯊꯣꯜ ꯀꯥꯔꯕꯤ ꯇꯣꯏꯅꯨ ꯂꯩꯃ ꯑꯗꯨ ꯋꯥꯈꯜ ꯑꯗꯨ ꯍꯔꯥꯎꯅ ꯃꯁꯥꯕꯤ ꯀꯣꯏꯔꯦꯝꯕꯅ ꯍꯤꯒꯥꯔꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯡꯂꯦꯟ ꯃꯇꯨꯡꯗ ꯀꯣꯏꯔꯦꯝꯕ ꯑꯗꯨ ꯃꯔꯜ ꯇꯝꯅ ꯈꯣꯡꯂꯦꯡꯂꯛꯂꯤ꯫ ꯐꯝꯖꯥꯎꯗ ꯐꯝꯂꯤꯕꯤ ꯂꯩꯃꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯥꯅ ꯑꯣꯏꯕꯦꯝꯃ, ꯌꯥꯛꯂꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯋꯥꯏꯔꯥ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯈꯧꯒꯪꯅꯔꯦ꯫ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯎ, ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯅꯤꯡꯉꯥꯏ꯫ ꯇꯣꯏꯅꯨ ꯂꯩꯃ ꯑꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯊꯟꯕ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯕꯨꯡꯉꯣꯗ ꯄꯤ꯫ ꯀꯣꯏꯔꯦꯝꯕꯅ ꯃꯗꯨꯕꯨ ꯂꯧꯔꯒ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯏ꯫ ꯃꯗꯨ ꯍꯦꯛ ꯊꯛꯄꯒꯗꯤ ꯃꯁꯥ ꯑꯗꯨ ꯈꯪꯏ ꯍꯦꯛ ꯏꯪꯊꯩ꯫ ꯃꯃꯤꯠ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯂꯩꯃꯕꯨ ꯌꯦꯡꯈꯠꯂꯨꯕꯗ ꯂꯩꯃꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯤ꯫ ꯀꯣꯏꯔꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯂꯩꯃ, ꯅꯪꯅ ꯉꯁꯤ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯅꯣꯛꯄꯗꯤ? ꯅꯪꯅ ꯑꯗꯨꯝ ꯅꯣꯛꯄꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ? ꯇꯣꯏꯅꯨ ꯂꯩꯃ ꯑꯗꯨ ꯑꯗꯨꯃꯛ ꯅꯣꯛꯂꯤ꯫ ꯃꯁꯥꯕꯤꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯁꯤꯟꯅ ꯐꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯕꯤꯒꯤ ꯅꯥꯞꯄ ꯑꯗꯨꯗ ꯅꯞꯇꯛ ꯆꯪꯁꯤꯟ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯨꯔꯤ꯫ ꯁꯤꯌꯣꯡꯈꯥꯗ ꯊꯥꯎꯖꯤꯡ ꯃꯔꯨ ꯍꯨꯟꯈꯤꯕꯗꯣ ꯁꯣꯏꯗ꯭ꯔꯦ꯫ ꯂꯥꯏꯕꯛ ꯅꯋꯥ ꯑꯃ ꯂꯩꯃꯒꯤ ꯁꯤꯌꯣꯝꯅ ꯌꯥꯎꯔꯤ꯫ ꯀꯨꯏꯔꯔꯣꯏ ꯏꯁꯥꯕꯤ ꯄꯟꯊꯧ ꯃꯤꯡꯊꯣꯜ ꯐꯪꯒꯗꯕ꯫ ꯀꯣꯏꯔꯦꯝꯕ ꯃꯁꯥꯅꯧꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯆꯤꯜ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯁꯣꯜꯂꯤ꯫ ꯀꯔꯤ, ꯑꯩꯕꯨ ꯄꯟꯊꯧ ꯃꯤꯡꯊꯣꯜ ꯐꯪꯂꯒꯗꯧꯕ? ꯂꯩꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯁꯦꯡꯂꯕ꯭ꯔꯣ? ꯀꯣꯏꯔꯦꯝꯕ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯂꯥꯎꯕ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯇꯥꯔꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯔꯦ꯫ ꯃꯄꯥꯒꯤ ꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯀꯤꯌꯥꯝꯕꯗꯨ ꯊꯦꯡꯅꯩ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯐꯝꯗꯁꯨ ꯑꯁꯨꯝꯅ ꯇꯝꯂꯤ꯫ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯀꯤꯌꯥꯝꯕ, ꯉꯁꯤꯗꯤ ꯅꯌꯥꯝꯕ ꯑꯩꯁꯦ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯤ꯫ ꯇꯨ, ꯅꯪꯒꯤ ꯅꯇꯩꯃ ꯇꯣꯏꯅꯨ ꯑꯁꯤ ꯁꯤꯌꯣꯡꯈꯥꯗ ꯇꯥꯎꯖꯤꯡ ꯃꯔꯨ ꯍꯨꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯄꯟꯊꯧ ꯃꯤꯡꯊꯣꯜ ꯐꯪꯂꯒꯅꯤ꯫ ꯅꯨꯡꯉꯥꯏꯔꯤ, ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯀꯣꯏꯔꯦꯝꯕ ꯆꯠꯈ꯭ꯔꯦ꯫ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯀꯤꯌꯥꯝꯕꯗꯨꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯔꯤ,
ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯃꯆꯥ ꯄꯣꯛꯈꯤꯗꯧꯔꯕ? ꯑꯍꯜ ꯂꯩꯀꯣ ꯑꯣꯏꯕꯅ ꯋꯥꯛꯃ ꯃꯥꯏꯕꯤꯁꯤꯡꯒ ꯇꯥꯟꯅꯔꯒ ꯄꯤꯕꯥ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯣꯛꯅꯕ ꯊꯧꯔꯥꯡꯈꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯃꯍꯨꯠ ꯃꯔꯤꯡ ꯁꯤꯟꯈꯤꯕ꯫ ꯑꯩꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯍꯥꯝꯂꯒ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯄ? ꯌꯥꯔꯣꯏ꯫ ꯑꯩꯅ ꯑꯋꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯪꯂꯥꯟ ꯑꯁꯤꯗꯕꯨ ꯃꯪꯖꯔꯛꯄ ꯈꯟꯖꯔꯛꯄ ꯃꯇꯝ ꯀꯌꯥ ꯁꯨꯔꯕꯅꯤ꯫ ꯐꯩ, ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯟꯕ ꯇꯥꯏ꯫ ꯀꯤꯌꯥꯝꯕꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯗꯨꯍꯣꯟ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯗꯨꯍꯣꯟꯒ ꯃꯥꯒ ꯂꯣꯟꯅ ꯋꯥ ꯇꯥꯟꯅꯔꯤ꯫ ꯀꯤꯌꯥꯝꯕꯅ, ꯇꯥꯗ ꯗꯨꯍꯣꯟ, ꯉꯁꯥꯏ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯟꯒꯤ ꯇꯥꯂꯣꯏ ꯂꯩꯃꯒꯤ ꯁꯤꯌꯣꯡꯈꯥꯗ ꯅꯥꯎꯄꯨꯕ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤꯅꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯗꯣ꯫ ꯀꯔꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯕ? ꯇꯥꯗ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯒꯦ꯫ ꯋꯥꯐꯝ ꯑꯁꯦ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯅꯪꯒꯤ ꯑꯆꯧꯕ ꯐꯝꯇꯣꯜ ꯑꯃꯁꯨ ꯑꯩꯅ ꯄꯤꯕꯤꯒꯅꯤ, ꯑꯗꯨꯒ ꯅꯔꯜ ꯅꯊꯨꯝꯁꯨ ꯄꯤꯒꯅꯤ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯁꯅꯥꯏꯕꯨꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛꯇ ꯍꯣꯏ ꯍꯥꯏꯅ ꯌꯥꯖꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯀꯅꯥ ꯑꯃꯠꯇ ꯇꯝꯊꯣꯛꯄꯗꯤ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯇꯝꯊꯣꯛꯄ ꯊꯣꯛꯂꯝꯂꯕꯗꯤ ꯅꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯜꯍꯜꯂꯦ ꯈꯪꯉꯨ꯫ ꯃꯕꯨꯛ ꯐꯠꯇꯕ ꯀꯤꯌꯥꯝꯕꯅ ꯃꯇꯩꯃꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯃꯤꯇꯝꯕꯅ ꯋꯥ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯋꯥ ꯍꯥꯏꯔꯤ꯫ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯑꯩꯅ ꯃꯨꯟꯅꯕ ꯌꯥꯗꯦ꯫ ꯑꯩ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯌꯥꯝꯕꯒꯤ ꯃꯆꯥꯁꯤꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛꯁꯦ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯂꯧꯁꯤꯟꯗꯨꯅ ꯃꯥꯡꯍꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯇꯩꯕꯦꯝ ꯑꯁꯦ ꯂꯣꯟꯅ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯏ꯫ ꯃꯤꯔꯛ ꯈꯪꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯗꯨꯍꯣꯟ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯨ ꯁꯅꯥ ꯌꯥꯊꯪ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯇꯦꯡꯕꯥꯡꯁꯤꯜꯂꯛꯏ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯂꯩꯃ ꯑꯃꯕꯨ ꯀꯣꯅꯨꯡꯗꯒꯤ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯀꯅꯤ꯫ ꯑꯣꯏꯊꯣꯛꯄꯗ ꯈꯔꯁꯨ ꯋꯥꯒꯅꯤ꯫ ꯅꯅꯥꯏ ꯑꯩꯅ ꯈꯟꯖꯕꯗ ꯍꯤꯔꯝ ꯑꯃꯗꯤ ꯂꯩꯔꯦꯁꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯒꯅꯤ ꯈꯜꯂꯤ꯫ ꯀꯔꯤ ꯄꯥꯝꯕꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯔꯨꯅꯦ ꯅꯪꯕꯣ꯫ ꯁꯨꯝꯗꯧꯕꯅꯤ꯫ ꯂꯩꯃꯁꯤꯅ ꯃꯀꯨ ꯃꯊꯥ ꯁꯣꯛꯄ ꯀꯥꯟꯅꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯜ ꯑꯁꯤꯒ ꯆꯤꯡꯂꯛ ꯑꯃꯗ ꯃꯇꯝ ꯈꯔ ꯂꯩꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯑꯃꯥꯏꯕꯤꯒꯤ ꯆꯤꯡꯎꯕ ꯄꯥꯎꯅꯤ꯫ ꯍꯤꯛꯇꯣꯛꯄ ꯐꯠꯇꯦ ꯍꯥꯏꯅ ꯍꯦꯛꯇ ꯀꯟꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯦ ꯌꯥꯅꯕꯁꯨ ꯁꯅꯥꯏꯕꯨꯡꯉꯣꯅ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯔꯛꯂꯕꯗꯤ ꯁꯅꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯤꯡꯂꯛꯇ ꯃꯇꯝ ꯈꯔ ꯂꯩꯕ ꯊꯣꯛꯄ ꯀꯥꯟꯅꯗꯨꯗ ꯁꯅꯥꯏꯕꯨꯡꯉꯣꯁꯨ ꯈꯣꯡꯕꯨ ꯑꯣꯏꯅ ꯏꯟꯅꯔꯅꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯁꯦꯡꯕ ꯌꯦꯡꯗꯨꯅ ꯅꯥꯎꯄꯨꯔꯤꯕꯤ ꯂꯩꯃꯁꯨ ꯆꯤꯡꯂꯛ ꯑꯗꯨꯗ ꯃꯗꯨꯝ ꯊꯝꯂꯝꯂꯅꯤ꯫ ꯑꯗꯨꯒ ꯁꯅꯥꯏꯕꯨꯡꯉꯣ ꯑꯍꯜꯕꯨꯅ ꯐꯥꯕꯔꯥ ꯐꯨꯕꯔꯥ ꯇꯧꯔꯒ ꯅꯝꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄ ꯇꯥꯏ꯫ ꯆꯤꯡꯂꯛꯇ ꯂꯩꯍꯧꯕ ꯂꯩꯃꯁꯨ ꯁꯥ ꯀꯩꯅ ꯃꯔꯥꯏꯅ ꯆꯥꯖꯈ꯭ꯔꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯋꯥꯡꯒꯣꯏ ꯅꯤꯡꯊꯧꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯊꯨꯡꯂꯒꯅꯤ꯫ ꯗꯨꯍꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯤꯌꯥꯝꯕꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ ꯇꯥꯗ, ꯇꯥꯗꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯒꯅꯤ꯫ ꯇꯥꯗꯇꯅꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ꯫ ꯇꯥꯗꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯍꯦꯛꯇ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯑꯗꯨꯒꯅꯤ ꯇꯥꯗ, ꯋꯥꯐꯝ ꯑꯃꯅ ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯁꯤꯗ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯀꯣ꯫ ꯃꯍꯥꯛꯅ ꯁꯥꯈꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯁꯅꯥꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯅꯅꯥꯏ ꯗꯨꯍꯣꯟꯅꯒ ꯈꯪꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯩꯅ ꯐꯒꯗꯕ ꯑꯃ ꯍꯦꯛ ꯇꯥꯟꯅꯔꯒꯦ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯃꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯧ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯆꯤꯟꯁꯨ ꯃꯦꯟꯅꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯗꯤ ꯈꯔ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏꯕꯣ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ, ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫
Asumna chiklaba ka aduda Mazaibungo Kiyambaga Duhonga lona wa tanakri khanakri. Toinu laimagi khoisi khada mitam liba taibung aduna thabum tara suru matam adudani numit humni marini sigi manungdadi laimasi siong khada lairiba nawa adu soidana taibung da phawrgani amabinasu asumna matam tharabani asigum matam asidani ayuki pungpham aduda manawai bungo Kiyambadu mayambagi sana sangai da khonglengletli Pidama thaduna phamthali imungdana laimadu sepli Kiyambana mayam koirem bu yeng nairi amaibina matam lepkrai basu tai adubu iyamba angang asina taibang phawtringi amuktangdi lai krum thuganingi kanana khangi phataba mai lerembasu nanaw laksari basi atai kari sunati itai mabiyemage apoklonado engona sino ai isa makhonglengduna maisau bormanida khupni yenghalaki karam toribano haibado khangdoksi manaw nupana yamna phajana matai magidamak thawai wabi mata waduda koiremagi thamoi du penjei hekpokminaba manaw nupani haiduna ipa phana khandoi imungna sangkhiduna lubak manungdagi toinu leimagi apoklona du lokthokduna manaw nupada pi si natai magi apoklon haibado sida leire nangnane ipu maisau aduda phajana kupni yenghalau aduga karigumba phataba mi taramlagana madugi akoklon thoramasu hailo numit leringaida pangthok haunanaba Kiyambana mayamgi khutagi apoklon adu lauri mathamoi manung adudadi harawana loire mafam adu thadoklam mahak chakri pumnamak asi duhon maga amaibi aduga lona watanaraga thabuk oina pangthokpa ngaktani ngayaki matungda Kiyamba adu mamai mimit adu imak maksilaga mayambagi yumjau adu changlai mahaki mawung mataw adu bu uraga mayamba koirembadi mathamoi adu pakatpana loikre wahang hanglai ina oibungo kaidore maithong makalam sakraga imak maksina thawai nungai tan halaklibadudi nati kari karamba phataba le haina maisau ipuna takpirakpage se nayamba ingonda sing hayo Kiyambana tapna khumlai iyamba wapam asibu aina karamna tamna si ipu maisangna itei mage apoklona sibu yengma matamda onthokpu wapam waire itei mage siung khada nakpuriba ngangsina taibong phawrabada soidana khudongthiba nanglagani adubu khudongthiba sidagi kaningai angang asina taibong phawdringaida numit nini ta oirabasu umang amada satuna yarik patai asumna tawrubadi khudongthiba karisu nangloi haina takpirai itei magidamakta nanaw aisu thawna phana leijari isa asina taibangda tekta kaitna phawraknabagidamak iyamaga itei magana umangda satpa matam aduda nanaw aisu soidana yawgani manaw nupana tamlariba wafam adu isam samjam mayambaduna thazaruri masi manaw anidu ngayak wari sanaraba tungda Kiyambana hairai adudi iyamba matam ase thinthanba kanade hayeng ayuk anganbadagi hekta chatphausi nanaw aisu yawgani ngasi numidang asida patlam charam khar yamsilo itemadasu asumhaina paudambiro nanaw aisu hanjakragi hayenggidamak lanmising sem salukigi adudi iyamba ai hayeng ayuk ngan hekta laklage ko asi hairamlaga Kiyamba adu sana sangai adudagi tholakli mathangi numitni Kiyamba adu nganna haugatli manakta duhon adusu thawrang pumaloidu laikri Kiyambagi yathang tunginna lanmising aduni duhone amadi mahak masaga loinana mayambagi sana sangai panglakli mayambaga matay magasu thawrang pumaloiduna makoibu ngaidun leiramle makoi pulap adu punna haure kha pangbada leiba suklaba umang sa kaitana thalaba adu lakminare ayuktagi lakpa hubaduna asum lakpana umang adugi mayai chansilakli
Mafam aduda makoising adu ngayak awa pothanare. Ngayak potharaba tungda amuk makoising adu amuk umang manung aduda sangsinba hawi. Asumna sangsilakpana umang adudagi kahina suklaba mafam amada yauri. Matam adu numitsu makona sangkri. Kiyambana mayamgi manata changlakuna asumna hai. Iyamba, mafam asida oina yareklasi. Mafam asida adum ulaibasu yarni. Nanaungna lanmisingda unawana heklaga khambok ama sawaina sinakrabani kuiroida. Maduda hek itay masi falo aikhoy mayamna ukhongda ngatun yareklasi. Lanmising aduna khambok adu saba loiraduna toinu leima adu khambok manung adu lehali. Toinu leima mapuroiba manaunupa amadi lanmi manaisina koisinu leibana umang oirabasu masaduda karisu akiba phaurude. Taibang phaurakadoriba angang adu tapabu oirabadi khan pumnamak adu warasu wana khangjai. Somdadi kiyambaga duhonga adu hanana waloina khanadon loikrabani. Kiyamana purakliba lanmi sariba manaising adudasu hana pauloina haidoklabani. Matam adu umumamli ngayaki matungda lanmi amana khangpok mamangda hauriba u makhaduda manam ngaduna tumliba sanaibungo adugi manak janglangtuna hairai. Iningtoi bungo sanaibungo masaibungo kiyamana amukta lakpiyo hayawi karigumba wafam khara hainingba male. Koiremba adu u aduda ngatha khara khara uitharurabani tumtharurabani. Manai aduna hongdorukpadudagi mikap thokli phuk haugatlaga manau nupana leiba maikaidumna chatli. Khangpok aduga manau nupa khoina tasinnu leiriba mafam aduga kharadi khongna chatli. Adubu koiremba mabuning aduda karisu khanma tawdan lai. Tunglomdagi umuromda lumdu leiba manai amana ukhok amana ningtau koirembagi lukhama padwaida sapu kana kalap yaisili. Kudak aduda koirembadu wanthakre leimaida tuthakre. Manaising aduna ngasai saduna thamlamba sagai mathak aduda ningtau koirembadu haptuna manawai bungo kiyamana mamang thaduna ahing aduda awagi sana konung maikai panglakli. Somdana toinu leima adu khangpok manung aduda tumli mapuroibana mapalda mahakpu sangli khanna ningaiduna tumli. Tumthairaga ikap tholakpa matamdani maikai marida anganba mangal khajik khajik pharakpadu uri nongale haiba khangli. Toinu leima adu haugatuna khangpok adudagi tholai. Mapalda yenglubada mafam adwaida kanamata leiba udri. Maduda thamoiduda jingleba khajikli phauri. Machiladuna khonjeladu thokna asabibu kawi. Isabi bungo nungsiba nangbu jinglak asida mafam kadaidabu leibage nanaw aibu thadoklam pairei kaidabu chalabage. Asumna kauduna thibada asabedu thiba phangdri aduga lakminakhiba manang nupa amadi lammising adusu amata uba phangdri thiba phangdri. Toinu leima thamoi sokna kapjari sa kaidana thallaba suklaba umang aduda pangal somi nupi mahakta mangai hauri. Toinu leima masadu jelubagi wabanasu loiri tamna tapna makhong adu thangduna khangpok adu tamna lai. Unana phamjau thariba aduda phamthei masadu liengba thinba tawrai. Ngayaki matungda khangpok manung aduda toinu leimagi khoisi khada mitamba nawa adu taibang phaurari. Adubu toinu leima hikni hingna kappi masada ilakpa piyamana masa pari adubu chena konsinbi. Masaki selawa adubu uraga toinu leima thamoi sona tengthajai. Ha taibang semhamapu nangna tolabitnai aingonda asumna chageng biribasibu karigino. Sa kaitana thalaba suklaba umang asida ai itomda hunoktuna thambiramba karigino. Pikliba nawa asigi kari maralno phattida ko taibang na koise. Adu karam chauba phai sa kai laktuna ima isa sibu sarup hangna chathokibu oisano. Toinu leima pena kapjai nomanini haujingkre mafam aduda khangpok aduda toinu leima adu
ꯃꯆꯥꯅꯨꯄꯥ ꯄꯤꯁꯛ ꯑꯗꯨꯒ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯩꯇꯩ ꯂꯩꯕꯥꯛꯇꯒꯤ ꯆꯦꯛꯂꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯆꯤꯡꯂꯣꯟ ꯃꯥꯄꯜ ꯂꯥꯟꯊꯣꯛꯇꯨꯅ ꯑꯋꯥ ꯂꯝꯗꯝꯗ ꯂꯩꯃ ꯑꯣꯏꯅ ꯄꯥꯏꯔꯛꯈꯤꯕꯤ ꯆꯦꯛꯂꯥ ꯑꯗꯨ ꯂꯃꯈꯥꯡꯗ ꯂꯝꯃꯣꯛꯅꯗꯨꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯗ ꯀꯉꯥꯎꯅꯅ ꯂꯦꯟꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯑꯋꯥ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯀꯣꯏꯔꯦꯝꯕ ꯑꯗꯨ ꯃꯀꯣꯛꯇ ꯎꯈꯣꯛꯅ ꯊꯣꯝꯖꯤꯟꯈꯤꯕ ꯑꯣꯏꯕꯗꯨꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯌꯥꯝꯕꯅ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫